ꯂꯝꯒꯤ ꯋꯥꯍꯧꯗ ꯃꯈꯜ ꯈꯨꯟꯒꯤ ꯌꯨꯝ 19 ꯍꯦꯟꯅ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 4:30 ꯇꯥꯕꯗ ꯃꯔꯝ ꯈꯨꯂꯦꯟ ꯁꯔꯀꯜ ꯌꯨꯅꯤꯌꯟꯒꯤ ꯀꯥꯡꯕꯨꯅꯤ ꯆꯤꯡꯅꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯄꯦꯇ꯭ꯔꯣꯜ ꯕꯣꯝꯕꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯗꯨꯅ ꯂꯝꯒꯤ ꯋꯥꯍꯧꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯒꯤ ꯄꯔꯤꯡ ꯃꯈꯜ ꯈꯨꯃꯟꯗꯒꯤ ꯅꯤꯌꯨ ꯃꯈꯜ ꯐꯥꯎꯕꯗ ꯈꯨꯟꯗꯥꯔꯤꯕ ꯃꯈꯜ ꯈꯨꯟꯖꯥꯁꯤꯡꯒꯤ ꯌꯨꯝ 19 ꯍꯦꯟꯅ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯈꯨꯟꯖꯥꯁꯤꯡꯅ ꯉꯔꯥꯡ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯛꯅ ꯆꯦꯟꯅꯕꯁꯤꯡ ꯄꯨꯡ 62ꯒꯤ ꯃꯅꯨꯡꯗ ꯐꯥꯗꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯐꯪꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯕꯗꯤ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯈꯤ꯫ ꯌꯨꯝ ꯀꯨꯟꯒ ꯃꯔꯤꯔꯣꯝ ꯈꯨꯟꯗꯥꯔꯤꯕ ꯃꯈꯜ ꯈꯨꯟꯒꯤ ꯌꯨꯝ 19ꯅ ꯃꯩ ꯇꯥꯗꯨꯅ ꯆꯥꯛꯇꯨꯅ ꯎꯠ ꯑꯣꯜꯍꯟꯈꯤꯕ ꯑꯃꯗꯤ ꯌꯨꯝ 2ꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯜ-ꯆꯥꯡ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯕ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯁꯤꯡ ꯐꯥꯗꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯄꯒꯤ ꯄꯥꯎ ꯐꯪꯕꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄꯥꯎꯇꯥꯛ ꯃꯈꯥꯗ ꯃꯐꯝ ꯑꯗꯨꯗ ꯏꯟꯗꯤꯌꯟ ꯔꯤꯖꯔꯚ ꯕꯠꯇꯥꯂꯤꯌꯟꯒꯤ ꯄ꯭ꯂꯥꯇꯨꯟ ꯑꯃ ꯊꯥꯖꯤꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯉꯥꯛ-ꯁꯦꯟꯕꯒꯤ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯅ ꯏꯌꯥꯔꯄꯣꯔꯠ ꯃꯅꯨꯡꯗ ꯁꯥꯠ ꯀꯤꯟꯊꯔꯛꯄꯗ ꯁꯤꯟꯃꯤ 9 ꯁꯣꯛꯂꯦ꯫ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠꯀꯤ ꯀꯥꯔꯒꯣ ꯇꯔꯃꯤꯅꯦꯜꯒꯤ ꯕꯤꯜꯗꯤꯡꯒꯤ ꯁꯔꯨꯛ ꯑꯃ, ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯑꯃꯁꯨꯡ ꯃꯣꯇꯣꯔ ꯋꯥꯔꯛꯁꯣꯞꯀꯤ ꯁꯔꯨꯛꯀꯤ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯒꯤ ꯉꯁꯤ ꯁꯥꯠ ꯍꯩꯕꯒ ꯂꯣꯏꯅꯅ ꯁꯥꯠ ꯍꯩꯕꯒꯤ ꯐꯤꯅꯤꯁꯤꯡ ꯄꯤꯔꯤꯉꯩ ꯈꯪꯍꯧꯗꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6 ꯇꯥꯕꯗ ꯍꯩꯔꯤꯕ ꯁꯥꯠꯀꯤ ꯁꯔꯨꯛ ꯄꯨꯂꯞ ꯀꯤꯟꯊꯔꯛꯄꯗꯒꯤ ꯁꯤꯟꯃꯤ 9 ꯁꯣꯛꯇꯨꯅ ꯔꯤꯝꯁꯇ ꯂꯩꯈꯠꯅꯈ꯭ꯔꯦ꯫ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯑꯦꯟꯗ ꯃꯣꯇꯣꯔ ꯋꯥꯔꯛꯁꯣꯞ ꯑꯗꯨ ꯏꯌꯥꯔꯄꯣꯔꯠ ꯑꯁꯤꯒꯤ ꯐꯥꯌꯔ ꯁꯔꯚꯤꯁ ꯁ꯭ꯇꯦꯁꯟꯒ ꯊꯪꯅꯅ ꯅꯧꯅ ꯁꯥꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯁꯥꯠ ꯍꯩꯕꯒꯤ ꯃꯈꯥꯗ ꯁꯄꯣꯔꯠ ꯇꯧꯔꯤꯕ ꯄꯤꯂꯔ ꯋꯥ ꯃꯈꯣꯡꯁꯤꯡꯗ ꯑꯁꯣꯏꯕ ꯂꯩꯕꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯑꯇꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒ ꯄꯨꯟꯅ ꯔꯦꯁꯀ꯭ꯌꯨꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯥꯏ.ꯖꯤ., ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈꯤ꯫